Hello ma'am ay ngasi bazada akoy manaki bazar done ngahak chaluge ta ini angangi pot khra sulayoge moi chanipigi moi ngasi school banni duna maku puraga ngahak polai bacalini magi do ma'am dum matang jingminasi makatana igi video se horen polai bakot angam di dum hapakke do dum jingminasi ma'am na igi channel se han bada like to biramu subscribe to share to biramu Chanipa ni magi na exam ni hajin nung thin dai ngasi exam do na mag exam chatta matam puna sum chatminaraga na ngasai ngai le ra bayukta chatre kadang sum chatho jenge sana शायद jab bati cha jab male mai ke ngau de ngau ni jang tang hom ba thak chen ba jab ba jong ne mai ma thak ke de chali ke to ja de nei chal la loi ban dang ta आएगा आराम से आएगा जीन्स पैंट है ना उसके इसीलिए ऊपर ये नहीं आता जीन्स पैंट अटका देता आराम से आएगा आराम से होगा पैंट है ना भीतर 750 बढ़िया होता है पतला होने से तो उस पर देखा अरे तो पतला होने से तो अच्छा होता है मोटा तिरपाल होने से अच्छा थोड़ी होता है तिरपाल होने से अच्छा थोड़ी होता sana nang pama ba siya pama ba pame ro ना भी कम नहीं और क्या देगा वो नहीं लगने जो मैं आएगा यहाँ पे 60 cây lâu ghé nổ जा लेना इसको लगे cây lâu ghé nổ không ngạc rồi đi tận hai đô nè lại केक ना तनी से दिन आपको से पिज्जा ना नहीं हम तो आपको सब बता के रखता है इतना है लेवल उसमें कम नहीं करता है तुम यार हमारे कमेंट में sana sigagi ata po siya na lawa dagi di bado sa longing dia kaning dia ayun balon sa lawan da kasi nang balon do cha ge ro atong ka balon cha ge ro na ani pa ani raw cheese si na lower si kano 70 oh nga ko man Balulaw ka nang maduhan ako. Balulaw.
दी हाँ सिंगारा की दाई नहीं सोल्टर सिंगारा এগুলো বেজান মজা আছে কোনটা মিলাবার খুঁজে নিব হলদিরামের মতো না নি ভিতরে মশলা থাকে কচুরির মতো না টেস্ট আছে নাকি কেক লাগলে নিতে পারো আজকে আইছি নি তো ওই এই তো দেখো আর সব আজকে রেটিং প্রেস তখন দিয়ে আগে দিই তার ব্রেড সব দেখি বুঝে উজে লাগে নি না না যে আগে লইছে যে বুক কই এটা গেছে জিনিস বড় তো এগো গুগি এটা ডালিয়া খিচুড়ির মতো বানায় চালের বদলা দিয়া ও তো ওটস আছে ময়দা আছে চিরা আছে খट्टा मीठा ওটা নিতে আইনি ভুজিয়া নিমকি কাটা নিমকি না না বুঝা লাগছে দেখি কি লাগে দেখি সুপু kay no gan sana slow sila ko na nang balon do kay daw no doy no atay ha Matagi siya lang. para mamataki Balon na sa balon ja para jum jaro ka cha ge ro na kang ge Nahuna. rồi đấy lấy ba hành là ni hồi dùng là hành bạc rồi hành là cái tàu hành về hành ta đi cà phê nó xài má cái là của này bỏ cái này bỏ là được má cái heo đấy magkabaki lang ulit na iga ano tiga ko yan yung halagi na dahil na itong ulit Kung gani niya saan lama ba sana sana water ba water water मैम हजी हले जुमद जौरेको जुम जौरक्तना हले आगांसु चाक लामना चाक पिजाथोएको लोरे कोनगा फेंगना खोतनाको हजी ngasai लेरक्पो पोतसिंगदो मैम सुम येंहलक्के जामनबुदि लौरुब नते सुमैना आगांगी मागी अखोइगी मो स्कूलगी सैटरडे नुमिचे मो स्कूलगी हानदि तौरमदेबा हंदक्ता हाइरेनेबको हंदक मीटिंग तौबदा मोय हाइरकपनेबा सैटरडे खुदिंगी मोय यूनिफॉर्म स्कूलगी क्लास यूनिफॉर्म नतमदा मोय ट्रैक सूट सेलगा सु तोंगा थारो अदुदुगा सैटरडे नुमिसे मोय क्लास पिरियड अमानि क्लास तौरगा दि मतुंगदा मोय स्पोर्ट सानाहनबा योगा अदुगुंबा केके खरा तौहनगनि ना हायबा आगांसिंगी अदुदुगी मागी ड्रेस लौबिरुगेना सुम चलुबनी दो चटपादुगा दुम अतोपा पोचे मोय चानबा खोनबा केके सु पोचे खरा सु लौरेएबा अदु म्यामदा आई सुम येंहन्निंगदना तौरकपनी अदु म्यामदा सुम येंहलागे केके लेरेनो हायबदो मैम सुम येंमिनासी आगी वीडियो से दो मैम कौबीगनु आगी चैनल असी लाइक तौब सब्सक्राइब तौब कौबीगनु अदो फरे येंमिनासी मैम मयंगना लेरप पोसिंगसे मैम येंहलागे दुदी हान बदा मागी ट्रैक सूट छान येंहलक्के लौरे से कलर से ब्लैक का असिगा लेरमबने बादो इना ब्लैक तो दी नुंगाइते ब्लैक तो लौबा ngang को अदुना से ओइना लौरे कलर से ब्लैक अमगा ग्रे सिगा नि खक लेरमे बादो इना ने ब्लू गी पाम को अदो ब्लू गी दो लेबोबदी लेबा को अदो ब्लू गी मांग द साइज लेरमद्रे मांग द चाबा मचा ओइना लेरमे अदुना अना दुगगी ब्लैक तो लौरकदबसु को ब्लैक तो दी आगांगदि ब्लैक तो इना नुंगाइत्रबा हाइतारे को अदुना इना ब्लैक तो लौबे मोता से ग्रे से सुम फजैयेना को ग्रे से ओइना लौबिरे मागिदि माना सु पामे ग्रे से ओइना इना हंगबा ब्लैक से ब्लैक पामब्रा ग्रे से ओइना पामेना हाइदुगदि इना मपाना सु असि पाममिना से लौबिरोइना दुना से ओइना सुम लौबिरे
furit ni asina furit leire aduga siga khonggao leire sida khonggao leire Mama. मा ngasaisu selaga mapana akhoi sejalaga yenge natadi horen mok chanaramdadi hando hanjin do nungai roena mapana sejalaga budi yenge ba ngasai yengbudo Aku piu. adoni ase leire magi dress di se leire ko aduga magi khongutuna sanabada tongnabase aina yamna kena tawba afaba yam tangbadubudi lobiraktre angangna ke tawre haidana Mama aku udah lawan itu. se oina sum lore se se oina sum lobire khongopsena blue color da oina lore ko se moi sanabadadi asi sena nungairani aidana asi oina lore ꯃꯄꯥꯅ ꯁꯦꯅ ꯐꯔꯦ ꯁꯥꯟꯅꯕꯗꯗꯤ ꯑꯉꯥꯡꯅꯤꯅ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯇꯣ ꯂꯧꯔꯒꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯁꯤ ꯑꯣꯏꯅ ꯂꯧꯔꯁꯦꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯃꯥꯒꯤ ꯁꯥꯟꯅꯕꯗ ꯇꯣꯡꯅꯕꯒꯤꯗꯨꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯑꯗꯨꯒ Mana nak kedai pada tu lah. ꯑꯗꯨꯒ ꯑꯁꯦꯁꯦꯒꯁꯨ ꯂꯧꯔꯛꯑꯦ ꯑꯅꯤ ꯂꯧꯔꯛꯑꯦ ꯃꯥꯒꯤꯁꯦ ꯑꯁꯦꯁꯦꯒꯁꯨ ꯂꯧꯔꯛꯑꯦ ꯑꯅꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦꯀꯣ ꯑꯁꯦꯁꯦꯗꯤ ꯑꯩꯅ ꯁꯨꯃꯥꯡ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯇꯣꯡꯅꯕꯒꯤ ꯃꯥ ꯖꯤꯟꯁꯀ ꯁꯦꯠꯂꯒ ꯐ꯭ꯔꯣꯛꯀ ꯂꯤꯠꯂꯒ ꯑꯗꯨꯒ ꯁꯨꯝ ꯇꯣꯡꯅꯕꯒꯤ ꯑꯣꯏꯅ ꯑꯁꯦꯁꯦ ꯑꯃꯗꯤ ꯂꯧꯕꯤꯔꯛꯑꯦ ꯑꯩꯅ ꯋꯥꯏꯠꯀ ꯄꯤꯡꯀ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯌꯦꯡꯉꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯔꯒꯗꯤ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯏꯆꯥꯅꯨꯄꯤꯗ ꯄꯛꯀꯗ꯭ꯔꯥ ꯄꯛꯑꯣꯏꯗ꯭ꯔꯥ ꯐꯖꯒꯗ꯭ꯔꯥ ꯍꯥꯏꯗꯣ Mama. ꯑꯗꯣ ꯃꯥꯛꯅꯁꯨ ꯈꯜꯂꯛꯄꯅꯤ ꯑꯁꯤꯗꯤ ꯃꯥꯅꯁꯨ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯄꯥꯝꯃꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯑꯣꯏꯅ ꯂꯧꯕꯤꯔꯛꯑꯦ ꯃꯥꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯁꯦꯟꯗꯜ ꯌꯨꯝꯗ ꯇꯣꯡꯕꯒꯤꯀꯣ ꯁꯦꯟꯗꯜ ꯑꯃꯒꯁꯨ ꯂꯧꯔꯛꯑꯦ ꯃꯥꯒꯤ ꯎꯔꯕꯅꯤꯅ ꯆꯠꯊꯣꯛꯑꯕꯅꯤꯅ ꯎꯔꯕꯅꯤꯅ ꯁꯨꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯥꯝꯃꯦ ꯑꯃꯨꯛ ꯑꯎꯕ ꯑꯗꯨꯗꯨꯅ ꯁꯨꯝ ꯂꯧꯁꯜꯂꯛꯑꯦ ꯃꯌꯥꯝ ꯑꯃꯇꯪ ꯂꯧꯒꯦ ꯆꯠꯄꯅꯤꯗꯣ ꯁꯦꯟꯗꯜꯁꯨ ꯃꯥꯅꯁꯨ ꯁꯦꯠꯁꯨ ꯄꯥꯝꯃꯦ ꯁꯦꯠꯁꯨ ꯂꯧꯔꯅ ꯁꯦꯠꯒ ꯂꯧꯔꯛꯑꯦ ꯁꯤꯒꯤ ꯁꯦꯟꯗꯜꯁꯤꯃꯒ ꯀꯂꯔꯁꯦ ꯌꯦꯜꯂꯣ ꯑꯃꯁꯨ ꯂꯩꯍꯧ ꯌꯦꯜꯂꯣꯁꯨ ꯐꯖꯩꯑꯕ ꯑꯗꯣ ꯃꯥ ꯔꯦꯗꯁꯦ ꯄꯥꯝꯃꯦ ꯑꯗꯨꯅ ꯔꯦꯗꯁꯦ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯑꯗꯣ ꯑꯅꯤꯁꯦ ꯑꯃ ꯂꯧꯒꯦ ꯆꯠꯄꯗ ꯃꯌꯥꯝ ꯂꯧꯔꯦ ꯑꯎꯕ ꯑꯃꯁꯨ ꯄꯥꯝꯃꯦ ꯑꯃꯁꯨ ꯄꯥꯝꯃꯦ ꯑꯗꯩ ꯃꯥꯒꯤ ꯂꯧꯕꯗ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯨꯅ ꯑꯩꯒꯤꯁꯨ ꯑꯃ ꯂꯧꯔꯛꯑꯦ ꯑꯩꯒꯤꯕꯨꯗꯤ ꯐ꯭ꯂꯦꯠ ꯁꯦꯟꯗꯜꯅꯤꯗ ꯁꯨꯝ ꯑꯁꯥꯏꯐꯥꯎ ꯆꯠꯄ ꯈꯣꯠꯄꯗ ꯑꯩꯅ ꯁꯨꯝ ꯇꯣꯡꯅꯕ ꯍꯥꯏꯅꯀꯣ ꯑꯩꯅ ꯑꯁꯤꯁꯦ ꯑꯣꯏꯅ ꯂꯧꯔꯛꯄꯅꯤ ꯁꯤꯒꯤ ꯐ꯭ꯂꯦꯠ ꯁꯦꯟꯗꯜꯁꯦ ꯇꯣꯡꯕꯁꯨ ꯅꯨꯡꯉꯥꯏ ꯑꯁꯤꯒꯤꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯁꯤꯁꯤꯃꯒ ꯑꯩꯒꯤ ꯌꯥꯎꯁꯜꯂꯛꯑꯦ ꯑꯩꯅ ꯑꯉꯥꯡꯒꯤ ꯂꯧꯕ ꯆꯠꯄꯗ ꯑꯩꯁꯨ ꯄꯥꯝꯃꯦ ꯑꯩꯅ ꯑꯗꯒꯤ ꯑꯇꯩꯗꯤ ꯆꯥꯅꯕꯒꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯃꯣꯏꯒꯤ ꯆꯥꯅꯕꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯍꯥꯏꯅ ꯑꯁꯤꯒꯤ ꯕꯤꯁꯀꯤꯠꯁꯤꯃꯒ ꯂꯧꯔꯛꯑꯦ ꯁꯤꯒꯤ ꯕꯤꯁꯀꯤꯠꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯒꯤꯁꯤꯃꯒ ꯂꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯕꯤꯁꯀꯤꯠꯁꯤꯃꯅꯦ ꯑꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯤꯃꯅꯦ ꯑꯁꯤ ꯍꯣꯔꯦꯟ ꯌꯧꯕꯗ ꯂꯩꯗꯣꯏꯔꯥ ꯂꯩꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯆꯥꯈꯤꯕꯗ ꯑꯗꯒꯤ ꯀꯦꯛꯁꯤꯃꯒ ꯂꯧꯔꯛꯑꯦ ꯁꯤꯒꯤ ꯀꯦꯛꯁꯤꯃꯒ ꯑꯗꯒꯤ ꯃꯦꯔꯤꯒꯣꯜ ꯕꯤꯁꯀꯤꯠ ꯑꯃꯒ ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯅ ꯑꯁꯤꯒꯤꯁꯦ ꯑꯅꯤꯈꯛ ꯂꯧꯔꯦ ꯁꯪꯒꯣꯝꯒ ꯊꯣꯡꯅꯕꯅꯤꯀꯣ ꯁꯤꯁꯦ ꯁꯪꯒꯣꯝꯒ ꯇꯧꯔꯒ ꯊꯣꯡꯉꯒ ꯆꯥꯅꯕꯅꯦꯕ ꯑꯗꯣ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨ ꯄꯥꯝꯃꯦ ꯅꯨꯄꯥꯁꯨ ꯄꯥꯝꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯁꯤꯒꯤꯁꯦ ꯑꯅꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯑꯁꯤꯒꯤꯁꯦ ꯃꯣꯏ ꯑꯌꯨꯛꯇ ꯑꯗꯒꯤ ꯁꯟꯗꯥꯗꯁꯨ ꯑꯌꯨꯛꯇꯁꯨ ꯃꯣꯏ ꯆꯥꯅꯕ ꯃꯣꯏꯒꯤꯁꯦ ꯋꯥꯠꯄ ꯖꯥꯠꯦ ꯂꯩꯇꯕ ꯅꯨꯃꯤꯠꯁꯤꯗꯤ ꯀꯣꯛꯀ ꯉꯥꯎꯋꯦ ꯑꯗꯒꯤ ꯑꯇꯩꯗꯣ ꯀꯩꯅꯣ ꯑꯗꯒꯤ ꯑꯁꯤꯒꯤ ꯀꯞꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯃꯣꯏ ꯑꯅꯤꯒꯤ ꯁꯪꯒꯣꯝꯒ ꯀꯩꯀꯥ ꯊꯛꯅꯕꯒꯤꯅꯀꯣ ꯊꯛꯄꯗ ꯀꯩꯅꯣ ꯇꯧꯅꯕ ꯑꯩꯅ ꯁꯤꯁꯦ ꯃꯣꯏ ꯑꯅꯤꯒꯤ ꯑꯃꯃꯝ ꯂꯧꯕꯤꯔꯛꯑꯦ ꯂꯣꯇꯁꯀꯤ ꯑꯁꯤꯒꯤ ꯂꯣꯁꯟꯁꯤꯃꯒ ꯂꯧꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯣꯁꯟꯁꯦ ꯅꯍꯥꯟ ꯃꯃꯥꯡꯗ ꯍꯟꯗꯛ
ꯍꯦꯟꯒꯠꯂꯛꯄꯗꯒꯤꯀꯣ ꯑꯃ ꯂꯧꯈ꯭ꯔꯕꯅꯦꯕ ꯑꯗꯩ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯦꯠꯄꯗ ꯃꯐꯝ ꯃꯔꯥꯡ ꯅꯥꯏꯗꯦ ꯇꯩꯗ꯭ꯔꯁꯨ ꯁꯨꯝ ꯃꯦꯠꯊꯣꯛꯑꯒ ꯁꯥꯟꯅꯩ ꯃꯣꯏꯗꯤ ꯑꯗꯨꯅ ꯑꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯁꯦꯝꯃꯒ ꯂꯧꯔꯦ ꯑꯗꯨꯗꯒꯤ ꯑꯁꯤꯒꯤ ꯔꯨꯝ ꯐ꯭ꯔꯦꯁꯅꯔꯁꯦ ꯑꯁꯤꯁꯤꯃꯒ ꯑꯃ ꯂꯧꯔꯦ ꯁꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯤꯒꯤꯁꯦ ꯃꯃꯥꯡꯗꯁꯨ ꯂꯧꯈ꯭ꯔꯦ ꯁꯤꯒꯤꯁꯦ ꯑꯗꯩꯗꯨꯗ ꯑꯩꯅ ꯑꯁꯤꯒꯤꯁꯦ ꯑꯣꯏꯅ ꯑꯃꯈꯛꯀ ꯂꯧꯔꯦ ꯁꯤ ꯑꯅꯤꯁꯤꯃꯒ ꯑꯗꯣ ꯁꯤꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯂꯧꯔꯛꯏꯕ ꯄꯣꯠꯁꯤꯡꯁꯦ ꯌꯥꯝꯅꯕꯨꯗꯤ ꯂꯧꯔꯛꯇ꯭ꯔꯦꯀꯣ ꯑꯩ ꯑꯗꯨꯒꯁꯨ ꯊꯣꯛꯑꯕꯅꯤꯅ ꯁꯨꯝ ꯃꯥꯒꯤ ꯆꯠꯄꯕꯨꯗꯤ ꯑꯩꯁꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯛ ꯁꯨꯠꯇꯨꯒ ꯁꯨꯗꯨꯒ ꯑꯗꯨ ꯈꯛꯀꯤ ꯂꯧꯒꯦꯅ ꯆꯠꯄꯅꯦꯕ ꯑꯗꯨꯗꯨꯒ ꯑꯗꯨ ꯂꯧꯒꯦꯅ ꯆꯠꯄꯗꯨꯗ ꯃꯌꯥꯝꯁꯤꯁꯨ ꯁꯨꯝ ꯌꯥꯎꯔꯦ ꯎꯔꯕꯅꯤꯅ ꯁꯨꯝ ꯆꯠꯊꯣꯛꯑꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤꯀꯣ ꯆꯠꯊꯣꯛꯑꯗꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯤ ꯀꯔꯤꯝ ꯈꯟꯗꯕꯅꯤ ꯆꯠꯊꯣꯛꯑꯗꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯍꯧꯕ ꯄꯣꯠ ꯄꯥꯝꯃꯦ ꯑꯗꯨꯗꯨꯅ ꯄꯥꯝꯕꯅꯤꯅ ꯁꯨꯝ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯅꯤ ꯑꯗꯣ ꯐꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯔꯣꯏꯒꯦ ꯉꯁꯤꯒꯤꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯣ ꯀꯃꯦꯟꯇ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯁꯤꯌꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯣ ꯐꯔꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ